Manipur top channel ki maikei gi maroi bi pausing miyam na thamjagi paunikol pausi digi lokosaraga climate change na pirak pasai thiang aikoina tapna phangba horakli ji Sunil Kumar sokot pegi khongjel yaurakliba junk food amadi masi oiroida bachinja kya sarak pausina aikoi gi kunaida cancer laina narak pegi sangwa khalakli haina rims ki director professor ji Sunil Kumar na phongdokri wapam asi rims imphal ki swasthya action plan committee na silaga numit humni subna sathagadaba swasthya students camp hawdokpagi thoramda magna phongdokhibani rims ki jubli hall pangthok thoram aduda professor ji Sunil Kumar na makha taradun hai hauzik chakholaba matam gi matung ina aikhoi gi sinjak ta su ahungba kya laktaba nati maroina junk food soft drink amadi online digi order toba asa thaki polam sing pak sanari hairi bachinjak sing asina haksang da kanaba pibigi mod punsi tiena bigi masa oigani loina cancer laina na bigi sang sumong khalakani maramduna yari ba makai yum da thong bu thak bachinjak sana bu hona biu maru oina hogolakliba naha singna hainabi asi thamba mathoktai amaram da hauji asi climate change na pirak pu saitheng tapna phangba horakli mamang saidi ising isaw ani ahumlak thoktuna miyam awaba phibam kaya ma yunaki asiguma phibam asi makhatana thengnadana ba yariba makai uwa thabigi hainabi thamsi asangaman gi akoiba phibam yangphat hanana bigi angamba thaudang lobigi matam oire asigumba thabak thoramasi hagolakli ba mirolna mapung oina thaudang lorabadi maipakani masige iroinana aikoina yariba makai single use plastic sijinadana bohonasi thauramasi rims ki campus ta susana ba okre adumapo patient party ki makai digi mapung phana mating piraktabana rims ki security staff singa tatana unkhona bigi thaudok thoktabana ti heba wafam se thamki atopa paomana manipur gi academy senamadi mahiroi singna internet service ki khudong chaba lemna phangli awanongpok state singda laidiba academy senamadi mahiroi singda kadai phawa internet service ki khudong chaba phangli bagi haiduna survey tawbada manipur no khwai digi name state oire haina union minister of state for education ki thawpuramba dr R.K. Ranjan phongtokri wapam asi DM college of science ta pangthokiba Bikshit Bharat amasum national education policy 2020 gi matangna pangthokiba nomgi weba consultative workshop ta phongtokibani Manipur University ki Center for Study of Social Inclusions amasum Danamanjira University na sinduna pangthokiba thoram aduda Dr. R.K. Ranjana makha taraduna digitals amasum online education ki khudongchaba phanganba bisi internet service ki khudongchaba mapung phana lehenba mathoktai Magna Minister of State Education ki thaupuringi matamna North East State laiba academician singa masu mahiroi singda internet facility kadai phawba yauna phanglibagi haiba thijinbada Manipur na sara nifugumanga gi makar internet facility phangi haiba khangmangki loina Meghalaya na sada marfu Nagaland amasum Assam na sada humdraga manga gi sang internet facility phangmangki ari amaromdana Dr. Laisram Landoni the National Mandela International Excellence Award 2025 pirakli Impal East District ki Songbum da laiba Biramangol College da hauzik Manipuri Department ki Assistant Professor oiribi Dr. Laisram Landoni Devi da Asian Council for Education and Research United Kingdom Global UK na National Mandela International Excellence Award 2025 pi duna awang thakta ikai khumna bolakli Dr. Laisam Landoni Devi na oza ama oina sanglaba sahi kya sida kathokpang amaga loinana mahiroi khunai gi damak hotna rakhiba mamal naidraba khudol kya bu sakhangladuna Dr. Landoni gi maphamna award asi kusina rakhibani award asi phanglabi Landoni Imphal East District ki manungsana leiba Brahmapur Bamo Laikai Thangjam Lairakta Kumja English amaga samapan go humfuga mathoigi November gi sasat amada Laisram Mani singa amadi Laisram Ongbi Laima Khubi ani gi masa ningol oina Taibang Pana Khongdarki English amaga samapan ga marfugo nipan Manipuri language and literature da master MLU silaba matung English amaga samapan ga marfugo nipan da MPhils language tikrosinki English amaga samapan ga maudraga humtoida bet lusilaba matung kumja English ngani ga kunda language ta PhD lusinki hauzik Biramangol College Sangumom gi Manipuri Department assistant professor oina mahiroi kya bulam jinglibi Dr. Laisram Landoni Devi NSS kisu program officer wari mahiroi lamjing lamtak pibadana tana mahangna lit tawduna kumja English ngani ga kun gi February 13 dagina kun phawba Assam gi Krokazar da pangthokiba National Integration Camp da mahiroi kya piduna surgyaki
loina kumza English singa kunga matugi Mars maridagi taraganithai fauba Arunachal Pradesh ta pangthokiba North East Festival sumhangna team leader oiduna sarugaki Dr. Laisram Landoni nangasi fauda national and international seminar taraga manga rom na sarugaki batanatana national and international scholarship taragom do rom na sarugaki Ministry of Youth Affairs and Sports Government of India na kumza English singa kungu humdogi Mars taraga tarukta Dr. Ambedkar International Center New Delhi da sinkiba survey of youths not in formal educations and regular employments haiba training program nasu Biramangol College ki NSS ki program officer amu oina sargyaki Dr. Landoni na oza amu oina larokiba thawdang kya bu sakhangladuna ngasi phawba Principals Award for Dedicated Service 2023 Principals Award for Voluntary Service amadi Principals Award for Best Conduct 2023 na singba lemzaningai oirebe award singmangkre ningsingba Dr. Laisram Landoni Devi ozagi sanpham da laina Manipuri language literature amadi culture bu malemgi miyamna sandona bu honaribi misa amasuni mahak miyamgi awana tarakam kayada leptana mating panglibi humanitarian amasuni social service association songlibi Landoni tuan Manipur gi literary and cultural organization kyagi a patron member amadi life members ingwedi amaramdana senthok walaba imungi khangalaba miyoi singi imungda Red Cross na tengbang pulam yentokre Bisnupur District ki Deputy Commissioner su oiriba Indian Red Cross Society IRCS Bisnupur District Branch ki President Laurembam Vikram IAS ki miyang makhada Bisnupur District ki manung sanba Nambol AC amadi Bisnupur AC ki manung dalaiba senthok walaba imungi khangalaba miyoi singi imungda Indian Red Cross Society Bisnupur District Branch na tengbang polam oina ngasi blanket tarpaulins kangkhalamadi hygiene kit singen tokre IRCS Bisnupur District Branch ki Secretary Dr. Haisur Roman Joint Secretary Hais Premsan Publicity and Public Relation Committee ki Chairman oiriba SDO BDO Nambol T Shyam Kumar MCS Publicity and Public Relation Committee ki Coordinator Danasandra Huidrom Executive Committee Member W Tolango Case Khogendro CS Sanatomba N Sanatombi Life Members Sing Ojit Kumar RK Khogenamadi Atay Volunteers Sing na Nambol AC ki manung sanba Kha Sanjanbam Kagyai Tia Isok Terapok pi kabui khulamadi Bisnupur AC ki manung dalaiba Nasau Kha Posangbam Thinunggayamadi Atay khul singda koina satuna khangalaba senthok walaba imung sing haksangi phiba mima nadraba miyoi sing amadi kana laijadraba miyoi sing the blanket amadi hygiene kit sing adu tengbang oina yentokhi makha chatharak poina panam pausi digi to paw mana Tonganba State Semgadabani haibasina conflict hena thulakna bigi masa oyani arambam noni mamang sai English sing ani ka kunga mari ki September 8 gi October 13 fawa Switzerland ki Geneva da pangthokiba United Nations for Human Rights Council UNHRC ki mifam na sarugya ki Dr. Arambam Noni bo taram okre Impact of Globalization on Manipur Culture haiba hiram na DMU na sinduna DM College of Arts ki auditorium na ngasi pangthokiba thauram amada DMU ki Assistant Professor Dr. Arambam Noni bo taram okibani thauram adura Professor W Nabukumar Professor S Lanchen yauna masak naiba miyoi kya na sarugya ki thauram adura Dr. Arambam Noni na hai furup kyana khundari palamda masida furup naiba wakhalon da yumpham oiraga Tonganba State ama semgadabani hairibasina state asida conflict ena thulakna bigi masa oigani sai lising kya gi mamang gi khundadunu leraklaba lamda masida Tonganba warona mang tharaga Tonganba State semgadabani hairibasi matamga sunaba madi oiroidaba dimani akhang ai sing Manipur laidiba phurup sing si karamna nungsi chanana leiminagani karamna ne taba lamdam ohengadagi haibasigi mathangda mak masana UN HRC ki mifamna phongdokhiba laikhre bo wafam su thamki amaramdana victim singgi damak thong laona hangduna thamli KCP PWG Kanglaipak Communist Party PWG na thamkiba final report aduda Qnet Noida Sector 143 online telephonic business asi scam na te haibasi report aduda pankhiba laiti lupna thamkiba warol adudi offline sing aduna Manipur thulak tuna maki downline sing aduga ningthijana lebak masata na pau phauna duna legitimate claim amasum illegitimate claim khandok minaduna wakhal tana bi yu haikibani hauju haujiksu victim singi sangjafam lup asida
thong laona hangduna thamli haina KCP PWG unification gi PRO singkhai nganmana thadorakpa siol amana hairi siol asina hai investigation matungna lupna miramda leiriba angang singdugi mama mapa oiba oibi sing kauduna numit humni gi manungda miramda leiba masa sing kaukthokuna lupta sina bi waisaki adubo miramda leiriba angang sing aduna mama mapa sing asina lup ki custody da leiringaida contact tawna bo hona bata masa sing adugi mobile sing susob leki khara mana sim card sing adu sindolaga leiramba thenaki mama mapa sing pau phauna na bo hona bada phangdabana maramoiraga lup ki custody da leiriba ning thamthagi ayingba sikhalaga ahal oirabi mama mapa sing adu bu miyoibi gi minung singlaga mayum da halan kibani mayum da halan kiba matamda non judicial paper sing da masa oiba oibi offline sing adugi maming palladuna offline aduna lokshil lamba sel kanglon sumna handokpyu niyam sumdragana handokpigano haina iraga mama mapa sing adugi khuyek witness hapaga si sing adu copy lahokhi masida lumna thamjaning bu wafamdi miramda leiriba masa sing adugu lokki custody da leiriba ahal oiraba mama mapa sing siga pau phauna bangamdri haibigi maral ahal oiraba mama mapa sing da tainagadra haibu wahangasi leibak mayamda hangjagi nakala maromda victim amatana investigation manungda lup asida pau phawirak paliti aikoina pau phaunana bo hona jabada sungam khidi final report thamlaba matung victim association ga karimat tanaramdi haibu gopam adudi haibigano siol asina makha tarakli tentangna asumna mayamda thamjaramge aduga haujiko inadi mayam pau sisu matang se lusinjarage amasum makata ba anauba update mayam puna ngamina sainasu channel sigi mekedigi mayangi mafamda makata na thamjari makata ba anauba update mayam puna ngamina si